Manipursi khoigi santi laibidi manba mapandasu sidasu adubu karino khangdaba chamamnaba confusion leiba ama khoigi miyam praja punamakta leptana leiri tasengna harabda ngarangsu ikhang khangudana kautruk sana sabi kadangban kwala tabi torbung sina singba jaga singda haitare khoigi kuki militant sing sina sophisticated weapon sizinaraga khoigi attack tawba horpa adagi haidi irang si lan si amu hena sathi ba mongda sophisticated weapon paraga agi bomb ki use toraga agi landa ichom chamba innocent civilians myamda landara pa leptri bane ba hojik si taseng na harapata aduna taseng na haraga di adudagi akoigi relief camp da lairiba masagi maramda akoigi refugee wen lairaga taseng na harabadi akoina chatluba matamda su seng na haragadi makoina ngat mamitagi mapi taraga ay koida hairap pa potsi kumai to kaya matamda yamna wana lairiba punsiro na mani mo ni hingi base taseng na karam kanda yum si hanjan bangam dori bano masadu su masagi maramda mi atopagi country amda atopagi state amda natabida masagi maramda refugee oni lairi haira kanda relief camp da lairi bani mo si karam kanda hanjan no khangdri bani haitar aduna sigi mayam solution oi ba dai asomda na mo ningjang kanda mo na tongning matamda kaptharakpa numai kaptharakpa ngarang su jaga mayam da kaptharing ga si panjariba mayam su ina khangbire aduna sigi solution se kumana poraka doino haibaduneba santi de laibadi manba adubo asengba santi se laitaba aduni hojik tawribase aduna tasengna sigi solution am porokta yaro solution je kumai porakani aduna yam technicality oiba mawongda porokta yaro aduna responsibility di mayam gidi loi lainari ba ngatan leaders mayam gi budi lainare adubu hojik Home Minister na Honorable Home Minister na sumamang da sigi pot si kapthari iba kanggu sisu external aggression laire hay bagi pot ama masamang na su haigre aduga different agency na su pangra bane pa panbata ragadi si strict action naman lokal laga makoi nongoi pari ba satinat moibu anytime koi landara iba kanggu si thingba mathau tai thayam ne henjal laglab ni waba yaba ware tumba chaba khangdre lariba mayam se aduna tasengna sigi mainly solution se handaki lakliba winter session koi gi December ki tang mari dagi haudoriba Parliament winter session Parliament ki session sida akoigi si state issue su oidrabanina national issue su oirabanina akoigi Home Minister masana su pangiba oirabanina external aggression leire haigrabanina si Parliament da putuoga khanaraga strict action ama ek amai makada tawraga anyhow forces naraga koi sigi lairiba sophisticated weapon party ba mapandagi changa iba koi terrorist group sing dagi militants group sing se makoi strict action lokot pada kai ba lei sigi puto na ba koi aina kanna concern miwai sing da koi haizari akoi na MP budi mayam leire ministers budi mayam leire akoi Manipur gi su MP leitabrani akoi Manipur gi su inner outer loi MP leiri ba ngatani adudi akoi mingonda budi hayan na budi koi takshan gani tawri ado akoi isagi laina akoi na nga akoi gi MP inner oiro outer oiro Manipur mai chai haibase tha yam sujal abani makoi di udabraba adu taragadi makoi su ubam thoi aduna hujik lairi basita makoi na parliament da haudopam change aigi yumdo mai chai ko complaint haidi akoi na police station da akoi gi nuaitaba thaudo mi mahalam bagi oiro nuaitaba thaudo thopa kanda complain to mi ma change ba complain to ra kan FIR pa la kanda mi do phaba punba to dori ne logi matung inna do aina parliament da su akoi lam do mai chai ko akoi yum se mai chai ko ataidi kuki militant sing sina sumain landara iko sidi community amagi mawal maram natte sidi external aggression chang abani ko kuki militant sing sina sumain changjal aga innocent civilians mem sina sumain tawre ko si state issue natte national issue ni ko si parliament da lawbam law base akoi MPs later bra akoi MPs kadai no inner outer MP lady mem se kadai no Manipur mai moi so chow responsibility am lady bane moi gi duty si Delhi da phamaga leibadura adugi question duri na hangjari base akoi na hangjari base haitare aduna akoi na pamjabri kai sunate si rajniti gi adu da kai na tabida this is the great chance amu oribani hana tawgiba tawdabadu loi kauthoknaraga laiba parliament sigi sessions the winter sessions sida December tang mari dagi haudoba sida chap chaba koi Manipur gi MP leiri ko haiba se chap chaba daita lobiu responsibility lobiu thopiro aduga koi gi Manipur huji wari ba tawri ba hanjan ba ngamdri ba nungti gi landara ti myam se puthopiraga lobiro adu kanda akoi kai haiduino leiba complain akoi isagi imung da mai chai ko hai tari leiba MP phammi myam du su leiba speaker du su moi
मोइसु वांग हाइरइको सिमा ओइरमानि हाइबगी अचुमदु खंगदोरिबनेबा कयमता हाइरक्तबिदा अखोइगी प्रेस अखोइगी मीडियाना नेशनल मीडियाना अमुक हाइरक्तबा अदगी वासिम साइट अमदगी उम ताबा चुम्मीरा लालिरा अमुक खलक्पा सिगो मयामनि चममनबा कन्फ्यूजन रिमर्स मयामसु थोक्तबा नते थोइबनेबा अदुना इसागी रेस्पोंसिबिलिटी इसागी दायित्व फजन लौबियु डिसेंबर 4 दा हौदोरिबा विंटर सेशन पार्लियामेंट सिदा फजना थोपिरागा अखोइगी मणिपुर से मई चाइको वारी को से हाइबिरो अदुगा असिमन लेरे अनिसुबदा हुजे ngarangsu attack tawriba jaga myam se sasen haragadi akhoi schedule caste ki leiba jaga su ayamba yawi aduna nahana koina aina thajagi ba national commission for schedule caste delhi da thajagi badugi reply lakpasida to the Maheshwar Thounaojam I want the PB is Gulshan Kumar Pahadia assistant director na koigi tharakpasida comment to have the Manipur gi akoigi report se pirame report se piba sida akoigi ayamba segmai gi schedule caste ki area dagi ni ngarang kautruk kai kapsat kapa iba myam su schedule caste ki area aya ori bane kadang ban dai iba myam si su haitar aduna sida report pirapasida 253 report Manipur dagi chatlamme akoin aina complaint tawjabadui matung ina haitare aduda FIR lady se 253 ne sida question mayam sina complaint irami se FIR aseng achumba wari guni irami se kari no haiba matamda have a fear in his life by attack of properties, destruction of by armed Kuki militants, continuously firing by using sophisticated weapons neba aduna CD mipung khudi mak na khangdara le pon aduna khumaiba answer se sida su answer madum yaurabani aduna sigi poche center na su khambam to a report yaurabani na haitare haidi police ki web report ki answer pb base kai no haimatam da the spot inspection could not be conducted due to high tense and a continuous firing at the area haibaneba adu taragadi mafam du da katnare haibase government ki site ki su report to pirabani haibadi public na su complaint tawre through FIR police na su si poche lai hai taragadi center da huji poche yaure adu I want a copy ma to the Maheshwar Thounaojam na thabire eba adu taragadi haiti sigi poche yam thuna haibadi thabak ta onthoga solution pura pama changi continuous firing lai haibase Manipur lai haibase every site ki government ki site su ama desu loi haira baneba adu taragadi solution pura pam ngamdri se karigino paramilitary forces adugi matik lakhrabani adu taragadi kapna halaga sum thamdoribra sum yengdoribra natraga santi leire haraga sum mayam si dumam chamam khangdadna sum leidoribra haibe question amni hangzari se aduna lakadoriba parliament session sida central government da laiba MP every state tagi lakpa MP mayam se si mamana kong sida achumba wari se akhoi gi Manipur ki MP na puthopiu si khatane aina akhoi na request tawjagadaba isagi daita isagi responsibility lobiu December 4 da hodoriba parliament session sida every state ki MP ki mamangda akhoi gi Manipur ki MP leiriba daita lobiriba mayam sina akhoi Manipur ki asengba pawdam se thambiu na haizari